Tuan mafam da leiriba miyam singa unaduna makoi gi oiva election gi matang da kari wafam phongdong ningi puning gi wafam kari leibige habdo koi puna muk yangmina khre khamina khre hoji makha satarak poina BT Park asida koi ngahaktang oiribasu awa potha boina mafam asida leiriba miyoi singa muk unaduna makoi gi oiva kari wafam puning gi kari wafam phongdong ningi habdo koi puna muk yangmina se khamina se koi ngahaktang oiribasu potha jariba Pabung singa muk unaduna makogi kari wafam phongdong bage habda muk khangmina se ahan bada pabung gi mingam tang haibiyo Yes munal laifam di krai de webram no na ga maban pawm lekai pabung gi mu haibiyo agi sanjau ba laifam na bon thiam Nasam jual laifam ke sabat thiam lekai tarong bong ganga mani sing uri pok fuidrom lekai ai jno dom thiam sangkhong dogi ni Aigi mina konsam ibu bisa laibam na tera tongom lekai sagomal. Koina laksari se khoige koina salaga haiba tare lairiba miyam siga unaduna wari sanaraga makhogi oiba election gi matang da kari wafam phongdong ningi bot se karamba candidate ka je bot ka haningi ayeng ka gar kandana karamba thabak to honingi haibagi matang da mayam gi oiba sum mo se phongdong hanabagi tanja do piboina khoi laksabani aduga hoje akhoi election maya sida political party amaga election gi campaign chathaba matam da hunaduna amaga hulaga ngangna basi am kana tawri hari baba mase praja singna kadai bu yauna masi thaja gadage political party sing jina ngangna riba mayam se masi mission praja singna haiba tare sida kamu yanu thaja baga thamakani an khanbi masi akhoi di chungda thaja dre hawdo na nga cha de ga samman re masi de aduna mukene de moina ka ga magi masagi selfie singa ga sakhi ni na akhoi amata thaja di Hayeng candidate sina parliament da laiba matam da bose kar matam da parliament da leir kan da kogi ahalaman singi haiba tare imai ben singi adagi hagol leiba na ha singi lamdam sigi pulap karamba thabak sing paikhat haningi akoina paikhalang badi ka riba mi kabu singa sina magi parja singi mai lam madugi parja singu di nungai na thamnam gi dop to honhan ba adigi mafam kudimok sing se phajana luna na thaman ba adigi magi lebak sing adu da leba police ama khangdi amani khangdi si control phajana to ba parja ga phajana mari leinahan ba adu pami mathang paung dong lak sege paung di kari wafam haibi ai de ra je ti je ji yaute ai de ma tho ba no bu matam du gi heta tho bu ja ni ti adu ga da le ti anda boti thada dora hanta ki jeta thada ni political party jingjigi marak ta ki apa makhala thada bidoira apa bam de khala ga thada dai di leite thai karamba party gi khan be belai rage hoji masi hoji ki ba ki dei dei he ore ai na ha matam du da torga thada ni yam no ai mathang paung dong lak sege paung gi kari wafam phongdong ningi akoina phongdong ning masi manipur sida yang wan hingi wase manipur ja yang bana nungai ba han pamba hingna boi khanda bo khanse asi akoina loktak project na maya manghan ki wase masigi oiba naharon gi thawa inghang si kam torga income jila kadagi habisi koina khalani madu maramdi akoigi MP chali basi mayamna di akoigi assembly gi na hena mane MLA hoina lumna lawya do akoi motadi akoi award apa si phongdo godo wa ametik chaba ama ki MP da koin pini aduga hoji akhoi assembly election jiga Lok Sabha election jiga haiba tare ani ji yengna ba matam da state ki assembly election jina kharena lumna longna ba man ba maung ama ujai hariba Lok Sabha gi election je maru oidab dinate oiribane do miyamna masida ka hena khoi khangdabani ni khangde aduga thausadabani khangde ama hek to budong towi masi matang da voter sing da lamdam sida leriba voter sing sida election je mapung phana pangthongna ba kari wafam bibiningi thambiningi masi koina pamje bada club sing jida club ki naharon sing sina asumba koi mayam sigi chakho kadoba yam na praja gi khanba mioi tu khanna nei na ba misak tu thiro darkar hoine khanje yam no ai paung dong lak sege mathang da koi hojik state sigi law and order gi fibam se pabung gi wakhalon da kai midyeng da haiba tare kamaina yengbi yu masidi go akhoi ai gi wona di go bole pa si politik kamu gi di moi di to de ade ma to mani go lepiu ko kabiu aka ba do wa ba yeri ba adu to de di moi hunna ngana ri se akhoi lekai da akhoi parja da go matungda moi ma to do na ma nung sin da bi da ngang na law na ba khan na ba phun na ba yei na ba se masi thok da na ba
ꯑꯀꯥꯕꯁꯤꯡꯅ ꯍꯣꯠꯅꯕꯤꯌꯨ ꯀꯥꯕꯁꯨ ꯀꯥꯗꯕꯁꯨ ꯀꯣ ꯁꯤꯗꯅꯤ ꯑꯩꯒꯤ ꯋꯥꯈꯜꯅꯦꯕ ꯃꯣꯏꯅ ꯀꯥꯈ꯭ꯔ ꯃꯇꯨꯡꯗ ꯑꯣꯏꯔꯛꯏꯕ ꯁꯤ ꯀꯌꯥ ꯊꯦꯡꯅꯔꯦꯀꯣ ꯏꯕꯨꯡ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯃꯁꯨ ꯄꯥꯔꯇꯤ ꯇꯤꯟꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯈꯠꯅ ꯆꯩꯅꯕ ꯀꯣꯟꯅ ꯊꯣꯛꯍꯧꯕꯁꯦ ꯃꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯑꯀꯥꯕꯗ ꯑꯃꯗꯤ ꯂꯦꯞꯄꯤꯔꯤꯕꯁꯤꯡꯅ ꯁꯤꯗꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯥꯝꯖꯔꯤꯁꯦ ꯑꯩꯒꯤ ꯃꯤꯡꯅ ꯅꯨꯃꯤꯠꯇ ꯋꯥꯏꯈꯣꯝ ꯍꯥꯏꯔꯅꯀꯣ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯟ ꯋꯥꯏꯈꯣꯝ ꯃꯪꯕꯤ ꯅꯨꯃꯤꯠꯇ ꯗꯦꯕꯤ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯟ ꯑꯩꯈꯣꯏꯒꯤ ꯏꯅꯦꯒꯤ ꯂꯩꯀꯥꯏꯗ ꯍꯥꯏꯕ ꯇꯥꯔꯦ ꯚꯣꯠꯀꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯎꯕꯤꯒꯦ ꯑꯩꯈꯣꯏꯒꯤ ꯚꯣꯠꯀꯤ ꯐꯤꯕꯝ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯂꯥꯎꯕ ꯉꯝꯒꯗꯕ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯒꯗꯕ ꯑꯗꯨꯗ ꯄꯤꯅꯤꯡꯉꯤ ꯀꯦꯝꯄꯦꯟꯒꯤ ꯃꯑꯣꯡꯁꯤꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯤꯇꯤꯡ ꯇꯧꯔꯤ ꯁꯤ ꯃꯇꯥꯡꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯀꯌꯥ ꯌꯥꯎꯗꯦꯕꯀꯣ ꯁꯪꯗꯕꯅꯤ나 ꯃꯇꯝꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯇꯩ ꯑꯝꯇ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏ ꯍꯧꯖꯤꯛꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯍꯌꯦꯡ ꯂꯥꯎꯕ ꯉꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯁꯣꯠꯊꯔꯤꯕ ꯁꯃꯥꯖꯁꯦ ꯁꯤꯕꯨ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯏꯟꯈꯠꯄ ꯉꯝꯒꯗꯧꯕ ꯃꯤꯗ ꯚꯣꯠ ꯄꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯍꯌꯦꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯄꯨꯈꯠꯇꯣꯏꯅꯦ ꯀꯔꯝꯕ ꯋꯥꯐꯝꯒꯗꯤ ꯄꯨꯈꯠꯍꯟꯅꯤꯡꯉꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯩꯅꯣꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯌꯥꯝ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯄꯨꯈꯠꯄꯗꯤ ꯃꯥꯇꯅ ꯂꯥꯎꯕ ꯉꯝꯅꯦꯕ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯚꯣꯇꯔꯁꯤꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯚꯣꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯝꯕ ꯋꯥꯐꯝ ꯊꯝꯅꯤꯡꯉꯤ ꯁꯦꯜ ꯄꯤꯔꯒ ꯚꯣꯠ ꯂꯩꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗ ꯄꯥꯝꯗ꯭ꯔꯦ ꯍꯌꯦꯡ ꯁꯦꯟ ꯄꯤꯔꯨꯔꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯎꯗꯅ ꯆꯪꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯌꯦꯡ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯁꯨ ꯄꯩꯁꯥ ꯌꯥꯎꯗꯅ ꯇꯧꯕ ꯉꯝꯕ ꯚꯣꯠꯇꯁꯨ ꯄꯩꯁꯥ ꯊꯥꯗꯗꯕ ꯑꯗꯨ ꯄꯥꯝꯃꯤ ꯂꯝꯗꯝꯁꯤꯒꯤ ꯆꯥꯎꯈꯠꯄ ꯁꯥꯟꯅꯕꯗ ꯁꯨꯝ ꯁꯣꯠꯊꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯑꯍꯥꯟꯕꯗ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯑꯩꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯗꯤ ꯅꯍꯥ ꯑꯣꯏꯅ ꯌꯨꯠꯁꯤꯡꯒꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯐꯒꯠꯍꯟꯅꯤꯡꯉꯤ ꯌꯥꯝ ꯉꯩꯀꯨꯅ ꯀꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯐꯝꯒꯤ ꯂꯝꯁꯤꯡ ꯑꯁꯦ ꯑꯩ ꯆꯠꯂꯒ ꯌꯦꯡꯍꯟꯅꯤꯡꯉꯤ ꯃꯉꯣꯟꯗ ꯁꯨꯝ ꯁꯣꯠꯊꯔꯕ ꯑꯩꯈꯣꯏꯒꯤ ꯂꯐꯨꯋꯥ ꯇꯦꯔꯥꯁꯨ ꯌꯥꯝ ꯆꯥꯎꯈꯠꯇꯦ ꯑꯁꯦꯡꯕ ꯆꯥꯎꯈꯠꯇꯦ ꯍꯥꯏꯗꯤ ꯂꯝꯕꯤ ꯊꯣꯡ ꯌꯥꯝ ꯐꯠꯇꯦꯕ ꯑꯩꯈꯣꯏꯁꯨ ꯃꯌꯥꯡꯐꯜ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯅꯦꯕ ꯑꯗꯨꯁꯨ ꯂꯐꯨꯋꯥ ꯇꯦꯔꯥ ꯍꯧꯖꯤꯛꯐꯥꯎ ꯀꯣꯏꯂꯥ ꯊꯥꯗꯗꯅ ꯈꯣꯠꯇꯗꯅ ꯌꯥꯝ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯁꯤꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯕꯨꯡꯉꯣ ꯃꯇꯤꯛ ꯆꯥꯕꯁꯦ ꯑꯕꯣꯛꯍꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝ ꯃꯅꯨꯡ ꯍꯟꯖꯟꯅ ꯈꯟꯗꯦ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯁꯦꯝꯒꯗꯕ ꯂꯩꯍꯧꯔꯤꯕ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯁꯦꯝꯕꯤꯒꯗꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯊꯥꯗꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯅ ꯏꯁꯨꯁꯤꯡꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯑꯕꯣꯛꯍꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯇꯥꯕ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯒꯤ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ इलेक्शनसिगी मतांगदा इनेगी ओइबा करम्बा पार्टीदा कनो तौबिनिंगी सपोर्ट तौबिनिंगी अई पार्टी जे इसागी अनिंगबमदि लैको हौजी अदु हाइदोकपदि नुंगाइते अदु अइना खंजरबदा ख क्वालिफाई ओइबा मयामगी तौरकदबा को ख राजनीति दजु खरा कइनो ओइबसे सिदैदा पामी दु इसाना खल्लगा दम थादगें खल्ली लाइव इलेक्शन से मरी लेना है तारे मैडम ता हंगजनिंग बसे कोई हजिक पॉलिटिकल पार्टी सिंगसिना अमगा अमगा हुनरगा गांगनबा मयाम से असे प्रजा मियाम ना कदाई फाव मसे थाजनिंगाई ओइगे अखोइना करंबा अखोइगी अपाम मिहुत खनबा मतमदा मसिना कयाम कनो तौगदगे हाइबसे मैडम की वाखलोन ददि करी लेबि मसी मोइना अमगा अमगा हांग हाकी हुनबसे ताबद नुंगाइबसे यावी नुंगाइतबसे यावी नुंगाइतमनदि हेले हुनबदि फते हौजिक मतमदा अपंग असिंग असिदे दुम इसाना खंगनरबनी नत्रा करप्शन की थाक्ता चटपसिदि अखोजु पामदेबा हंदकी अखोइगे इलेक्शन जे लोरकांदा सेंटर दा करंबा पार्टी ना लुचिंगबा सरकार गदि लैहनिंगबगे पामबगदि लै अवोल ओन चाबसिदे हाइबदि ngamdrebu अमगा सुम हा का कनो तोनबसिदा को ओनबसिदाबा आइने ता हाइरगजु पांदबु नतेबा जे हयं होरे उरगदि मोंग चारोय लंबानदगी रेनु कौई मोरांग थेम रेनु इमागी हजिकसे थाबीसु योनबिरी आयामना मथेनजे नोइ सुरे हारिबको पेरुक्सु यावरे से तांग 15 दा बोचे थादनगदोइने इमागी ओइनदि करम्बा पार्टी दा सौगत पिरिनो अदुगा करम्बा मखलगी कैंडिडेट से हयेंग लोक सभागी मिखलसिदा माइ पागा पार्लियामेंट दा थानिंगिबनो अकोइदि सिरेबा जे मोइना तौइ लीलासे हमम लैतबै मरोल अमा चेंग तांगबै मरोल अमा
isu icha sem da ya da bai maro lama hajik de maha oire bunga akoi awa ba oire aduna akoi di kari ba moi di nungai matu macha loi nungai akoi di kari oire hauji jam ware bunga lai ba ina khun ba cha manana poche tem dok pina tukan da lei ba pot ba helali maman helan bi ganu akoi ne lei di se akoi ju wana ta la ga lei di bani natra alu ke ji da tara nga piram da kun thai da jawi ni pu da jawi akoi na puthok ka pot ne da hongi moi na puthok na dum tangi ade di akoi kar mai hing doi na habani da ai Thawan Saban dong madai ni Ming di kari ko bi. ming nei bema Nga ya bisu yon bire nga ki process kamai to ge handak se. nga gi posi se adum hana dagi kara di kana to bu wale tolo phangna bu wapana ra kana mi wana bana ra kana khara sit padi wale adu bu hana gi di khara di hande Ado ini di mo khangje ningi se handak ki election se koi tang tarani panda to doro bne ko sida thada na doini sinu mi sida ado ini gi di karamba political party da haitare karamba dol da thada nen khanbi ai gi don di akoi gi manipur bu hek ngak akoi bu kan bi bangamba manipur gi saktam ji ka hen bi da ba sigi da makta di adu gi khalaga di sibu kan manganga da boda bo se akoi wakhan mun na khalaga thada ge na khal ini le kai da di akoi gi vote khom gi election campaign je si yam kana dum cha thabi bra kamai ta karma phibam da ubi campaign je adum chat padi sa thai adu raga su akoi gi manipur saktam bu ka heloi adagi leng dana dum kano to bi gani haraga di adu da akoi pi gani haina akoi chana akoi apun bu ge wena yapse adu aroi boina vote ki matam da haibata re paisa piraga vote thada bagi chanabi am leibse sidi kari haining si matang da sigi matang da di ai gi wakhan da ai gi mota di mase ai paisa ajegi matang de paisa bu kalak pai mi ho ba kasu lejade ai habda akoi gi manipur saktam bu ka hen biro heraga di thawai hakchang bu thado ke haina khanje ai bu moirang gom swai jam leira adigi ming na mango ngambi ima ge hosik sapu yon bagi yon birisa se positive kamai to bi hantak se hantak hosik matam sida hajiki batam se po yam se to boy ningi mamang e de di go chapu ne am lawi handak de am talak te kamai to no hangti duga makha sumwari se makha sathar poina haibata re ma de khangjaningi se hantak ke Lok Sabha gi election je tang 19 da khoi energy oina thada na doine sida ima gi de karamba political party karamba dol da thada gena khanbiri ai bu khang de da do ai da ning bam ti lai ado bo se am ta thada oina kana am ta habi da basi da kana thada do no khang de tan bu tale Imana ningjari ba political party je dol ji candidate sina karigumba ka bata ragadi lamdam sigi oina ahan ba khoi lairi ba issue mayam sigi manungda imana khwai dagi ahan ba ta honing ba issue sing je solve tawna ba kari thabak ta honingi mayam gi seba taw da na kai hai to no kong din aphaba candidate matik saba lai so hai ba kari smart oi ba adagi naha yang law ba pa mi ne khoi dia lari hai ta ba su ya dia do ahan ju pa mak tare naha yang law ba pa mi naha jing ne hena thabak tor kane haibagi asa ne ba ima gi je ko ot oi ba ahan na wangang ba se naha yang law ba lari hai ba bhari lai no boy chong thor adi phagada ahan nga ta taw se matik sai bu di hai bu ahan nga ta oi man ba sira khang de kada thada do bun ado thada do bam di lai adu bu sine hai ba di yadare haining dare ba imagi ming mayeng bam phajabi leibham na pasoi patho imana handaki election sida haibata re tang 19 da thada ga dori ba election sida karamba political party da imagi boss nambi gen khanbiri karamba political party gi candidate ta boss pb ne khanbi apam basi candidate sina karigumba ka bata argadi hayeng leibak si yoi ba karamba thabak si han han ta honingi
ꯀꯔꯤꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯀꯥꯔꯛꯑꯒꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕ ꯗꯤꯜꯂꯤ ꯁꯔꯀꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯋꯥꯍꯟꯗꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯁꯦ ꯐꯥꯖꯤꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯀꯔꯞꯁꯟꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯁꯦꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯤ ꯃꯌꯥꯝꯅ ꯀꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯔꯤ ꯈꯣꯜꯂꯥꯎꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯏꯃꯥꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯔꯞꯁꯟꯁꯦ ꯃꯃꯨꯠ ꯇꯥꯅ ꯃꯨꯠꯊꯠꯂꯒꯦꯅꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯆꯪꯍꯜꯂꯣꯏꯗꯧꯕ ꯂꯣꯏꯅꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯚꯣꯠ ꯀꯥꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯥꯡꯍꯟꯈꯤꯗ꯭ꯔꯕ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯈꯥ ꯇꯝꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯐꯪꯕ ꯑꯗꯨꯒ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯈꯤꯕ ꯚꯣꯠ ꯀꯥꯔꯕ ꯃꯇꯨꯡꯗ ꯎꯅꯕ ꯌꯥꯗꯦ ꯃꯟꯇ꯭ꯔꯤ ꯂꯩꯇꯦ ꯃꯤꯅꯤꯁꯇꯔ ꯂꯩꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯄꯥꯝꯖꯩ ꯂꯣꯏ ꯂꯥꯛꯑꯦꯗꯅ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯁꯦ ꯂꯥꯛꯏꯕꯁꯤꯡꯁꯦ ꯈꯪꯗꯦꯗ ꯏꯃꯥ ꯍꯣꯏꯁꯨ ꯑꯄꯥꯝꯕ ꯑꯃꯗꯕꯨꯗꯤ ꯊꯥꯗꯅꯦꯕꯨ ꯏꯃꯥꯒꯤ ꯃꯣꯠꯇꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯖꯥꯗ ꯚꯣꯠ ꯀꯥꯔꯒ ꯍꯟꯅ ꯌꯦꯡꯗꯕꯤꯁꯤꯗ ꯀꯩꯝꯇ ꯊꯥꯗꯅꯤꯡꯕꯒꯤ ꯑꯁꯥꯗꯤ ꯄꯣꯛꯇꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯚꯣꯠꯇꯤ ꯊꯥꯗꯔꯨꯔꯣꯏꯗꯕ꯭ꯔꯥ ꯏꯃꯥꯒꯤꯁꯦ ꯑꯩꯁꯦ ꯊꯥꯗꯒꯦꯗꯤ ꯈꯟꯗ꯭ꯔꯦꯕꯨ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯕ ꯐꯪꯗꯦꯕ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯉꯥꯛꯇ ꯑꯩꯈꯣꯏ ꯏꯆꯥ ꯊꯕꯛ ꯇꯧꯔꯝꯃꯦ ꯑꯦꯗꯣꯛꯇ ꯇꯧꯋꯦꯅ ꯂꯧꯊꯣꯛꯄꯤꯔꯦ ꯃꯆꯥ ꯃꯁꯨ ꯊꯥꯛ ꯉꯝꯗꯔꯦ ꯁꯖꯥꯟꯗ ꯌꯥꯎꯔꯦ ꯆꯩꯔꯥꯛꯀꯣꯠ ꯃꯃꯥꯡꯒꯤ ꯁꯖꯥꯟꯗꯣ ꯑꯗꯨꯗ ꯌꯥꯎꯔꯦ ꯖꯣꯇꯥ ꯇꯥ ꯂꯩꯔꯦ ꯃꯇꯨ ꯃꯆꯥ ꯊꯤꯖꯤꯜꯂꯒ ꯃꯆꯥ ꯃꯌꯥꯝꯗꯨꯗꯤ ꯑꯩꯅ ꯍꯣꯠꯅ ꯂꯩꯔꯦ ꯍꯅꯨꯔꯕ ꯑꯩꯅ ꯑꯗꯨꯏꯗꯤ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯚꯣꯠꯇꯣ ꯑꯩꯈꯣই ꯈꯪꯗꯦ ꯑꯗꯨ ꯍꯌꯦꯡ ꯃꯌꯥꯝꯅ ꯊꯥꯗꯧ ꯍꯥꯏꯕ ꯑꯃꯗꯕꯨꯗꯤ ꯊꯥꯗꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯗꯤ ꯂꯩꯇ꯭ꯔꯦ ꯚꯣꯠꯀꯤ ꯋꯥꯈꯜꯗꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯒ ꯑꯗꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯁꯤꯒ ꯁꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯅ ꯈꯔ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯩ ꯑꯗꯨꯒ ꯏꯅꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯁꯤ ꯁꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤꯀꯣ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯟꯁꯦ ꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯌꯥꯡꯅ ꯑꯗꯨꯝ ꯈꯟꯅꯩꯌꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯤꯌꯥꯝꯗꯗꯤ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯂꯣꯛ ꯁꯚꯥꯗ ꯆꯠꯀꯗꯕ ꯃꯤ ꯑꯁꯤ ꯑꯐꯕ ꯃꯤꯔꯦꯞ ꯑꯃ ꯌꯦꯡꯉꯒ ꯄꯨꯟꯅ ꯊꯥꯗꯃꯤꯟꯅꯕ ꯆꯠꯍꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯃꯥꯅ ꯏ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯐꯕ ꯑꯣꯏꯔꯣ ꯐꯠꯇꯕ ꯂꯣꯏ ꯇꯝꯃꯨꯒꯗꯕꯅꯤꯅ ꯑꯗꯨ ꯑꯐꯕ ꯃꯤ ꯄꯨꯈꯠꯄ ꯑꯁꯤ ꯈꯛꯇꯅꯤ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯅꯔ ꯂꯥꯏꯟ ꯀꯥꯞꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯗ ꯂꯧꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯁꯤ ꯅꯠꯇꯅ ꯄꯥꯔꯁꯣꯅꯦꯜꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗ꯭ꯔꯦ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯑꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯃꯤꯄꯥꯏꯅꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯏꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯥꯏꯅꯔꯤ ꯁꯪꯅꯔꯤꯕꯁꯤꯗꯩꯗ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯤ ꯁꯤꯇꯤꯖꯦꯟ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯏꯗꯤ ꯃꯁꯤꯗ ꯀꯩꯅꯣ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯏꯍꯧꯗꯗꯤ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯔꯤ CAB ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯦꯞꯁꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯥꯁ ꯁꯨꯛꯇꯧ ꯇꯧꯍꯟꯗꯕ ꯃꯁꯤ ꯋꯤꯗ꯭ꯔꯣ ꯃꯥꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯇꯧꯒꯗꯕ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯗ ꯍꯔꯥꯁꯃꯦꯟ ꯅꯨꯄꯤꯗꯁꯨ ꯍꯟꯊꯅ ꯌꯦꯡꯕꯤꯔꯒ ꯔꯥꯏꯠꯇꯤ ꯃꯥꯟꯅꯩ ꯅꯨꯄꯥ ꯅꯨꯄꯤ ꯔꯥꯏꯠ ꯃꯥꯟꯅꯩꯗꯦ ꯍꯥꯏꯔꯒ ꯅꯨꯄꯤꯗ ꯍꯟꯊꯅ ꯌꯦꯡꯉꯤꯕꯁꯦ ꯃꯁꯤꯁꯨ ꯑꯉꯛꯄ ꯐꯪꯅ ꯀꯩꯅꯣ ꯇꯧꯕ ꯀꯣ ꯃꯥꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯆꯥꯎꯈꯠꯅꯕ ꯀꯔꯤꯅꯣ ꯃꯥꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯉꯁꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯅ ꯁꯣꯊꯗꯅ ILPꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯃꯒꯤ ꯑꯣꯏꯔꯣ ꯂꯥꯛꯏꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯃꯁꯥꯃꯛꯀꯤ ꯃꯥꯏ ꯐꯦꯃꯤꯂꯤꯒꯤ ꯊꯕꯛꯅꯤ ꯈꯟꯅ ꯊꯕꯛ ꯇꯧꯕꯗꯣ ꯃꯗꯨ ꯑꯍꯥꯟꯕꯗ ꯄꯥꯝꯃꯤ
ꯄꯨꯁꯄꯥꯔꯥꯅꯤ ꯂꯩꯐꯝꯅ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯂꯤꯋꯥꯃꯅꯤ ꯅꯦꯒꯤ ꯍꯧꯖꯤꯛ ꯌꯣꯟꯕꯤꯔꯤꯕ ꯐꯤꯔꯣꯟ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯁꯨ ꯑꯣꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗ ꯑꯗꯣ ꯄꯣꯠꯁꯤꯠꯇꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯍꯧꯖꯤꯛꯁꯦ ꯀꯥꯂꯦꯟ ꯌꯧꯔꯛꯑꯕꯅꯤꯅ ꯄꯣꯠ ꯁꯤꯠꯄꯗꯤ ꯈꯔ ꯍꯧꯔꯛꯑꯦ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯟꯗꯛ ꯏꯅꯔꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19ꯗ ꯊꯥꯗꯅꯒꯗꯣꯏꯅꯤ ꯁꯤꯗ ꯏꯅꯦꯒꯤꯗꯤ ꯀꯔꯝꯕ ꯄꯥꯔꯇꯤꯒꯤ ꯀꯔꯝꯕ ꯀꯦꯟꯗꯤꯗꯦꯠꯇ ꯊꯥꯗꯒꯦꯅ ꯈꯟꯕꯤꯔꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯁꯦ ꯈꯜꯂꯤ ꯍꯌꯦꯡ ꯊꯥꯗꯔꯝꯗꯥꯏꯗꯀꯣ ꯊꯥꯗꯔꯝꯗꯥꯏꯗ ꯑꯩꯅ ꯀꯩꯅꯣ ꯈꯟꯕꯗꯣ ꯑꯗꯨ ꯊꯥꯗꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯟꯁꯦ ꯈꯜꯂꯤꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯕꯅꯤ나 ꯃꯤꯔꯦꯞꯁꯤꯡꯁꯦ ꯑꯗꯨ ꯑꯩ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯊꯥꯗꯔꯁꯤꯒꯦꯅ ꯍꯧꯖꯤꯛ ꯃꯨꯟꯅ ꯋꯥꯈꯟ ꯍꯌꯦꯡ ꯏꯅꯦꯅ ꯄꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯟꯈ꯭ꯔꯤꯕ ꯀꯩꯅꯣꯁꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯏꯅꯦꯒꯤ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯑꯁ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯀꯥꯔꯛ ꯇꯥꯔꯒꯗꯤꯀꯣ ꯅꯍꯥꯔꯣꯟ ꯃꯔꯨꯑꯣꯏꯅ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯅꯀꯣ ꯂꯩꯔꯤꯕ ꯊꯕꯛ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀോ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯁꯤꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯉꯥꯛꯇ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯂꯅꯥꯏꯒꯤ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯁꯦ ꯁꯨꯝꯕ ꯄꯥꯏꯈꯠꯍꯜꯂꯒ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯡꯁꯦ ꯁꯣꯊꯔꯤꯁꯤꯡꯁꯦ ꯆꯥꯎꯈꯠꯍꯟꯕ ꯄꯥꯝꯃꯦꯕ ꯀꯩꯊꯦꯜ ꯂꯩꯁꯝ ꯂꯩꯀꯥꯏ ꯃꯤꯡꯅ ꯀꯔꯤ ꯑꯉꯧꯕꯤ ꯏꯃꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯚꯣꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯝꯄꯦꯟ ꯇꯧꯕ ꯈꯣꯠꯄ ꯃꯤꯇꯤꯡ ꯇꯧꯕꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯌꯦꯅ ꯈꯟꯕꯤ ꯌꯨꯝꯗ ꯈꯔ ꯇꯧꯕꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯀꯥ ꯍꯦꯟꯅ ꯇꯧꯕꯗꯤ ꯃꯥꯟꯗꯦ ꯑꯆꯧꯕ ꯑꯣꯏꯅ ꯐꯪꯁꯟꯗꯤ ꯇꯧꯗꯔꯦ ꯌꯨꯝꯗ ꯈꯔ ꯇꯧꯈꯤꯕꯅꯤ ꯌꯨꯝ ꯆꯪꯉꯒ ꯚꯣꯠ ꯈꯣꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯇꯧꯋꯦꯕꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯀꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯪꯅ ꯆꯤꯛꯅ ꯇꯧꯋꯦꯕ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯟꯗꯛꯀꯤ ꯚꯣꯠꯁꯤꯗ ꯀꯔꯝꯕ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠꯇ ꯍꯥꯏꯕ ꯇꯥꯔꯦ ꯚꯣꯠꯁꯦ ꯄꯤꯒꯦꯅ ꯈꯟꯕꯤꯒꯦ ꯑꯩꯒꯤ ꯋꯥꯈꯟꯗꯗꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯂꯦꯞꯄ ꯃꯇꯝꯗ ꯏꯁꯝ ꯁꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯔꯥꯖꯅꯤꯇꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯗꯤ ꯌꯥꯗꯦꯒ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯒꯦ ꯁꯤ ꯃꯇꯥꯡꯗ ꯑꯁ ꯔꯥꯖꯅꯤꯇꯤ ꯇꯧꯕꯗꯤ ꯍꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯈꯔ ꯌꯥꯎꯗꯕꯁꯨ ꯌꯥꯗꯦ ꯃꯤꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯔꯥꯖꯅꯤꯇꯤ ꯌꯥꯎꯔꯛꯑꯦꯅ ꯏꯀꯪ ꯍꯦꯛꯇ ꯊꯣꯛꯄꯗ ꯚꯣꯠ ꯀꯥꯒꯗꯕ ꯅꯠꯇꯦ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯆꯤꯟꯒ ꯈꯨꯠꯀ ꯁꯦꯜꯒ ꯆꯥꯡ ꯆꯞ ꯃꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯍꯥꯏꯕꯗꯨꯃ ꯀꯩꯅꯣ ꯇꯧꯔꯒ ꯏꯕꯅꯤ ꯑꯗꯨ ꯇꯧꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯏꯁꯨ ꯑꯆꯧ ꯑꯆꯧꯕ ꯂꯥꯛꯄ ꯀꯥꯟꯁꯤꯗꯗꯤ ꯃꯣꯏꯅ ꯃꯥꯌꯣꯛ ꯌꯥꯗꯅ ꯃꯣꯏꯅ ꯂꯤꯠ ꯇꯧꯕꯤꯗꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯂꯞ ꯑꯣꯏꯅ ꯀꯥꯟꯅꯃꯤꯟꯅꯕ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯗꯤ ꯄꯥꯏꯈꯠꯍꯟꯅꯤꯡꯕ ꯃꯔꯨ ꯑꯣꯏꯅ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣꯀꯦꯜ MLA ꯂꯩꯔꯤ ꯄ꯭ꯔꯙꯥꯟ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯕ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯌꯥꯝ ꯄꯨꯂꯞꯀꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯌꯥꯕ ꯁꯤꯒꯨꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯥꯏꯗꯅꯅꯕ ꯂꯩꯕꯥꯛ ꯉꯥꯛꯅꯅꯕ ꯂꯩꯔꯤꯗꯅꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯞꯀꯨꯝꯕ ꯀꯣ ꯁꯤꯒꯨꯝꯕ ꯑꯗꯒꯤ ILPꯒꯨꯝꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯏꯅꯥꯠ ꯀꯜꯆꯔ ꯉꯥꯛꯄ ꯉꯝꯕ ꯁꯤꯒꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯉꯥꯛꯄ ꯉꯝꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯣ आधा पार्लियामेंट फाइट तौब अदुगुम मियोइदु पाम हाइतारे आई लांजिंगा चौबदगी मिंगदी मिंगना दयासना दयासनागी हंदकी लाकदोरिबा इलेक्शन दाइतारे अपामबजे करंबा कैंडिडेट ओइगे अपामबजे अखोइगिदी आई वखलोनदी लेबाक सेमगदबा अखोइ म्यामजिबु अफबा कय हाइतारे कनो तौबिगदबा जिंगदा हाइबदे जदरे अदुदा ओइना पीगेना खले अदो होजिक म्यामजे हुनाबा अदु मंगांगना म्याम याविको अदु खुदिमकसे लोइना खोइना तादे कनाना सेमगदगे हाइबजे आई वखलोनदा लेजबदो अदो ओइना पिजरगेना खले एंग इसाना अपामबा कैंडिडेट तो हाइबा तारे बोसे का तारगदे नहासिंगी ओइना करि तहोनिगे अखोइ थबक फंगद्रबा मयाम अमा अखोइ गवर्नमेंट थबक तौदिया दे हाइबा लेते अखोइना इसागी हैजबा सेंथोक लंबी नत्रगना इखुदनो लोन बोरो हेलुंग योरो टेलर बोरो को लेबा मयाम सिदा सरकार दगी फंगबा याबा स्कीम गिल मयाम लेदना सिगुमबसे पिबिरा अखोइबु मतेंग फंगबिबा सिने अखोइना पामजबा हेना पामजदे गवर्नमेंट थबक तौबा गातसु खनजदे आइना तौजरिजा सरकारना खरा अमका सौगपिरो को मतेंग फंगबिबदो अदु पामजै आई वखलोंदा अरिमदा लेगदा मतमदको सुमाइना पिबिरगदी अखोइ खुदि मंगाउसनरिबा ngasi लैसाबी क्या आमा मांगिबा पाखंग म्याम तौरिबसिंजा थबक पिबि तारगदी खतंग फगदरा आइना खनजै दुमाइ अदुगा अखोइ करप्शन की मतंग हाइबा तारे ना लमदमजी ना सिंजिना थबक फंगबा सी मतंग दजो अखोइ थबक लैबा का याम कन हाइनरिजे करप्शन की मतंग दि कै हाइनिंगे
ꯃꯁꯦ ꯌꯥꯔꯤꯈꯩꯗꯤ ꯑꯩꯅꯀꯣ ꯊꯕꯛ ꯇꯧꯒꯗꯕ ꯏꯁꯥꯅ ꯍꯥꯟꯅ ꯈꯟꯊꯍꯟꯅꯤꯡꯉꯦ ꯁꯝꯅ ꯍꯥꯏꯗꯤ ꯐꯝꯅꯥꯏꯕ ꯐꯝꯗꯨꯃꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯍꯛꯁꯨ ꯂꯥꯏꯁꯨ ꯂꯩꯇꯦꯀꯣ ꯂꯩꯇꯕꯅꯤ ꯑꯩ ꯏꯁꯥ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯔꯦ ꯑꯩ ꯃꯇꯤꯛ ꯆꯥꯔꯦ ꯑꯩ ꯄꯩꯁꯥꯅ ꯄꯤꯔ ꯊꯕꯛ ꯂꯩꯅ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄꯤꯌꯣꯕ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯤꯃꯤꯠꯅ ꯈꯟꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯈꯟꯕꯤꯌꯨ ꯃꯌꯥꯝꯗꯁꯨ ꯑꯩ ꯍꯥꯏꯖꯔꯤ ꯊꯕꯛ ꯄꯩꯁꯥ ꯄꯤꯔ ꯊꯕꯛ ꯇꯧꯕꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ ꯌꯥꯝ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯦ ꯐꯕ ꯐꯣꯟꯗꯤ ꯂꯥꯛꯇꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯃꯌꯥꯝ ꯇꯥꯟꯅꯖꯔꯦ ꯃꯤ ꯑꯣꯏꯔꯛꯇꯦ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯁꯦ ꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂ ꯑꯩ ꯉꯁꯤ ꯇꯧꯔꯦ ꯑꯗꯣ ꯄꯩꯁꯥ ꯄꯤꯔ ꯊꯕꯛ ꯇꯧꯕꯁꯦ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦꯅ ꯈꯜꯂꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯁꯦꯝꯗꯣꯛꯄꯗꯤ ꯉꯝꯃꯣꯏ ꯐꯝꯅꯥꯏꯕ ꯃꯣꯏꯅꯀോ ꯃꯀꯣꯛꯇꯒꯤ ꯁꯦꯝꯗꯣꯔꯛꯑꯒꯗꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯁꯨ ꯈꯜꯂꯝꯕꯁꯤꯡꯗꯣ ꯏꯀꯥꯏꯕꯗꯒꯤ ꯂꯣꯏ ꯇꯣꯛꯈꯤꯕꯁꯨ ꯌꯥꯏꯑꯕꯀꯣ ꯐꯝꯅꯥꯏꯕ ꯃꯣꯏꯅ ꯑꯆꯨꯝꯕ ꯑꯐꯕ ꯇꯧꯕꯤꯔꯛꯇꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛꯄ ꯉꯝꯃꯒ ꯑꯐꯕ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯁꯨꯃꯥꯏꯅ